Manipurda PR thamdringaida masigi mamangda ingkumja 2023 gi sahi adugi irang matungda center gi laingakna Manipurda khut thingjinduna laingakpa haukrabani irang thokliba Manipur asida irang asibu laksinabani haiduna masing yamlaba central force mayam ama thajilaktuna misi mina yauriba tamthiraba lan asibu makhoina kumhai yengmugumna leikhiba asuk tamthiba irang asida matam kuina Manipurda santi hanjinaba thaurang paikhatpagi mahutta makhal makha kayagi lalong tawduna irang asibu laksin mangamdana lakhibani matawasum tawna center gi laingakna phanakan na honaba targa su makhoigi apamba amata phangdrabada kanaba mahi amata phangdrabada mamai thangda Manipurgi political sarkan manungda khabai sara saduna political instability lahenduna irang lahenduna anoba policy ama sanharakadori masigi hiram masida kari maramgi damakta central force singaduna irang lakshinaba honadabida kumhai jengthoklaga leithoklibono suda leiba kuki khulai paiba terrorist mayam asi kari maramgi damakta semkhibano state asida PR gi laingak lakraba matungda state asida hanagumna santi leiba tangdu leitaba lamdam ama purakpa ngamgadra haibasigi wahang amasu thoraki masigi hiram masida amuktang nainaminasi meeng taminasi Manipurda center gi laingakna PR thamduna khut thingjilaga laingak ningbadi ingkumja 2023 gi matungda ikan kanadana miyamna ukhrabani masigi oiba mayek laraba kudam oina panba taragadi matam aduda security advisor unified command DGP chief secretary makogi khutta paisinduna article 355 haidoktana chatnaraga adum thamkhrabani masida irang mayoknari by state asida irang asibu lakshinabagi damakta center gi laingakna masing yamlaba central force paramilitary mayam ama lakhiba adu makhoina irang asibu lakshinaba honabagi mahutta kumai oina yenglaga leikhi masigi maramsu marumda aronma kayamasu leiramba yai matang aswai sida aikhoida wahang ama thoraki madudi suda leiba kuki khulai paiba terrorist mayam asi kari maramgi damakta semkhibano haiba asini masi tasengna haiba taragadi suda leiriba kuki khulai paiba terrorist mayam asi Manipurgi lamdam asida leiriba lalhauba singasibu thengnaba ngamnabagi damakta semkhibani masina maram oiraga ingkumja 2005 ta Assam Rifles na leiriba state laingakta khanghalamba tawdana suspension of operation thamkhibani mamai thangda masibu niyom natabanina ingkumja 2008 ta tripartite oikhibani matawasum tawna Assam Rifles amadi kuki militant singasiga thamnariba suspension of operation su masigi maru oiba pandam haiba taragadi lamdam asida lalhauriba singasibu thengnaba asini asumna sahi asigi matungda haibadi ingkumja 2008 ki matung adwaidadi lamdam asida leiramba lalhauba kayama transborder insurgency oikhibani maram asidani transborder insurgency oiba taragadi kanabu phaba ngamlugani yumthangnaba leibakta ayamba leikhiba tabani matawasum tawna India laingaki oiba achauba policy ama maithiba haurakhrabani masina maram oiraga tuminna leiba natana upay leramde masida lalhauba singasina Chinaga naknaramgadra natragana Myanmar gi military junta ga punna chatminaba urakpara haibasigi tongan ba India gi policy mayam ama leiraki masina maram oiraga India gi geopolitics ta achauba chaifu amasu nangli maram asina Myanmar gi rebel PTF ta yauriba CDF KNFB na chingba kayama khulai oina sizinaraga Myanmar da leiriba lalhauba singasigi kemasibu thugaina ba honaba amasung makhoigi movement asi ngamdana bagi damakta kanna thingba khut thoknaba asi leppanate matang aswai sidani Manipur asida thokhiba haukiba chahi 2023 ge tamthiraba lan asiga mari lainariba asi haibadi matawasum tawna lalhauriba singasibu namthanaba honabada Myanmar da leiriba khulai paiba kuki gi lalhauba group singasi Manipur asida pusilakpa mathau tai matawasum tawna mitei amasung kuki ani gi lan asiga mari yamna leinai KNFB dusu Burma gi lalhobani hairaga siba taraga di Surachanpur amasung Kangpokpi da hekta siba oiramli masina takpadi manungda naronda achauba aronda policy kaya ama leiri haibasi mayek sengna takle masigi matungda India gi luchingmasing asina khalli madudi mitei amasung kuki anina khuthoknabada yum mai thaba micham mayam ama hatpa yumda leiba yadabadagi lanjenaba haibasida state force amasung central gi paramilitary force mayam asi pulapna haibadi lak amagi mayada leibana makhoi mayam asina irang asibu lakshin bagi mahutta tuminna yangthoklaga leiba asigi maram asina
lamdam masida lairiba lalhauba mayam asi direct phuangna tholaklaga thengnaba asini masi policy amasu oiramgani masigi matang swai sida lairiba state force amadi central force mayam masina lalhauriba tamthiraba kuki militant sing asigi mayokta phongna lepagi mahutta irang asibu laksinabagi damakta honabagi mahutta kumhai oina yengma taragadi masa matomtana manipur asigi saktam amata kaiba yaroi haina lan hauriba kangbu sing asi matomta tholaktuna lan thengnaba haibasidi soidrabani masina maram oiraga lan thengnaba taragadi kapnare thengnare sinare masida siriba makai india da kanai haina khalli masigi maram ayam asinani sanglaba tha kaya ama leptana kuki khulai paiba sing asina hauduna nongmai kapliba asi masisu amuk yengbiu kuki khulai paiba sing asina marak nongmai kap hauriba amuk su lepliba adubu makoigi khulai sing asibu catching tawduna lot khidana bagi damakta singkhong chingja da lainaba marak tasu adum kaphalli asum tawna makoina lalhauba phanaba mapung oiba operation chathanaba karamba lalhauba kadai da lei kana na kadom da lei haibasi loina khangnaba matung da leptana phaba punba khulai lokhatpa yanaba hana lauthokhraba aphaspa asisu amuk thamjilli mipha mipun kaya amasu khulai phabasu haujilli tasengna hairabada lamdam masida santi lakhange lana sibu lebhange haiba taragadi chingda operation tawduna kukijo singna pairiba khulai sing asi hana phagadabani khulai sing asi su lauthokadabani madu suktau tawdana tampakta operation tawba haiba asida makoigi oiba pandam madu irai laina khangma ngamle mataw asum tawna makoina tampakta loisiningba lalhobagi lup khara asisu loisinba ngamdre phaba amata ngamdre maduna maram oiraga barmagi ngamkhaida KNFB amasung CTF ani asi punchinduna landa halle masisu makhoi adum ayambasi aduga amuksu barmagi kachin independence army na training piba churochanpur amasung kangpokpi gi naha mayam ama KNFB ni haijinaraga manipurgi lalholup akanba kharasu thengna halle masisu adum aremba tai matawasum tawna indiana barmada laibasu tampakta laibasu loisina bakana de honabani adubu mai pakpa amata ngamdre india lengakna pamba mawongdu amata tadre makhoi da kanaba amata leitre amuksu lan si lephalle lan asina amuksu leplaba matungda kari amuk tawraga makha taba lalong sing yatkadagi haibasisu amuk thirakpada manipurgi political crisis ta amuk lai masisu amuk ningsing biyai madudi hana leiba haidoktaba article 355 asisu amuk Satharambadagi 356 ta muk article mahut sinnaba lengak sema yaba adu CM Biren asibu hirijan amuk tawhalle lengak semhandre Chief Minister ama sillaga lengak su leihanba yaba BJP ngakta ngaiba lengak tu thammada pena muk laiba adu tawhalloi khanna tawandrabani masisu amuk center gi oiba karamba lalungno masida amuk PR amuk thambire PR thammagi matang asida amuk yengminasi Manipur da article 356 ki matung ina PR thamkhre lenga ki thabak pumba asi India ki president ki maming da governor AK Balana muksinle governor AK Balana all secretary ta magi ka phajana semlaga lengak pasu haukhre singi mafam kaya ama surochanpur chatle kangpokpi chatle handakti santi asi lakna ba honanda basu yaroi masiki maramdi mamang thakta praja miyam na state asi ki oiba crisis mayam asi state lengak ta tainaramani maram asina hojikti state lengak asi leitrabanina nakhai siengna center na pairabanina santi lakna bu honadaba asi yade honabasu haure mamang tha February gi tang 8 da chief minister na Delhi dagi hek pairakpaga resign tawre lengak semba yaba adu semandre assembly tha taru ki manung da phamgadaba adu su phamhandre tha ani phawbagi suspended animation tawkhre masi tha taru sangdokpa tarabadi parliament gi simple majority na pass tawragani aduga amuk tha taruk amaga sangthabasu yai tasengna PR asi khara sangna leigadobasu malli masigi maramdi governor na secretary ta phamduna leingakli tammangamde mathangi mikhal phawbadi thambasu yari ningsing miyai mamangda Jammu and Kashmir da PR asi sahi ahum thamki aduga ani thokna union territory semkhibani ningsing miyabadi mamang thagi February ki tang 10 dagi state asida PR hek thambaga Santi lakna bani haina governor na tawrakpa thabak sing asi leibak asida lo leiri haibasi masak thokpa horaki mataw asum tawna PR gi lengak sigi manung da state asigi governor gi makha da lokhalakpa
ꯊꯕꯛ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯈꯔ ꯄꯟꯕ ꯇꯥꯔꯒꯗꯤ ꯀꯨꯀꯤꯖꯣꯒꯤ ꯂꯝꯕꯤ, ꯑꯆꯠ ꯑꯋꯣꯛꯇꯒꯤ ꯁꯦꯜ ꯈꯥꯏꯔꯝꯕ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯕ ꯂꯅꯥꯏ ꯑꯣꯏꯕ ꯄꯣꯁ ꯊꯨꯒꯥꯏꯈꯤꯕ ꯂꯩꯈꯤ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯅꯣꯡꯃꯩ ꯑꯆꯧꯕ ꯌꯥꯟꯗꯨꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯃꯤꯑꯣꯏ 5ꯁꯨ ꯐꯥꯈꯤꯕ ꯂꯩꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯗꯁꯨ ꯂꯦꯞꯇꯅ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯐꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯌꯥꯎꯅ ꯆꯠꯊꯕꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19ꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯔꯦꯂꯤ ꯑꯗꯨꯁꯨ ꯇꯣꯛꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯔꯦꯗ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯝꯕ ꯑꯗꯨꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯂꯝꯕꯤꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯨꯇꯤꯟ ꯅꯥꯏꯅ ꯄꯦꯇ꯭ꯔꯣꯂꯤꯡꯁꯨ ꯆꯠꯂꯦ꯫ ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯇ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯧꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯤꯈꯠꯂꯛꯎ ꯍꯥꯏꯕ ꯑꯀꯟꯕ ꯑꯣꯔꯗꯔ ꯑꯃꯁꯨ ꯊꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯗꯒꯤꯁꯨ ꯇꯝꯗꯒꯤꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯄꯁꯨ ꯍꯧꯅꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯁꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯗꯤꯁꯑꯥꯔꯝ ꯇꯧꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯟ ꯀꯟꯅ ꯀꯥꯞꯂꯤꯕ ꯁꯨꯗ ꯂꯩꯕ ꯀꯨꯀꯤꯖꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯨ ꯑꯁꯤ ꯔꯤꯚ꯭ꯌꯨ ꯇꯧꯕꯗꯤ ꯎꯗꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯁꯤ ꯍꯟꯖꯤꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯒꯕꯔꯅꯔꯅ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯦꯟꯅ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯗꯨꯅ ꯀꯨꯀꯤꯖꯣꯁꯤꯡ ꯑꯁꯤꯕꯨ ꯇꯛꯈꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯀꯔꯤ ꯍꯥꯏꯅꯔꯒ ꯂꯥꯟ ꯑꯁꯤꯕꯨ ꯂꯦꯞꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯁꯨ ꯑꯣꯏ꯫ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯤꯕ ꯑꯁꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ MLA ꯑꯃꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯟ ꯇꯧꯕ ꯂꯦꯞꯄꯨ, ꯊꯥ 2 ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯨ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯅꯨꯡꯗ ꯗꯥꯏꯂꯣꯛ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯥꯛꯄ ꯂꯥꯛꯇꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯟ ꯑꯁꯤꯅ ꯂꯦꯞꯄ ꯇꯥꯔꯒꯁꯨ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯑꯁꯤ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯐꯣꯜ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯃꯛ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯀꯤ ꯈꯨꯠꯇ ꯄꯨꯝꯅꯃꯛ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯖꯣꯒꯤ ꯁꯨꯄꯔꯃꯦꯁꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯐꯪꯂꯤ꯫ ꯇꯝꯄꯥꯛꯇ ꯑꯐꯁꯄꯥ ꯑꯁꯤ ꯍꯟꯖꯤꯟꯅ ꯊꯝꯕ ꯃꯈꯣꯏꯅ ꯄꯥꯝꯈꯤ꯫ ꯃꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯕꯨ ꯐꯝ ꯇꯥꯍꯟꯕ ꯄꯥꯝꯈꯤ꯫ ꯃꯈꯣꯏꯅ PRꯒꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯥꯛꯍꯟꯕꯁꯨ ꯄꯥꯝꯈꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯤ ꯐꯪꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯔ ꯑꯁꯤ ꯐꯪꯕꯗ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯐꯪꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯍꯟꯗꯛꯇ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯕꯔꯅꯔ ꯑꯖꯦ ꯕꯂꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯈꯔꯗ ꯃꯈꯣꯏ ꯅꯤꯡꯕ ꯀꯥꯏꯕꯁꯨ ꯂꯩꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯅ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯗꯤꯃꯥꯟ ꯀꯌꯥ ꯑꯃ ꯇꯥꯜꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯄꯟꯕ ꯌꯥꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯄꯤꯗ꯭ꯔꯤꯉꯩꯗ ꯂꯝꯗꯝ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯁꯤ ꯗꯤꯇꯦꯛꯁꯟ, ꯗꯤꯇꯦꯟꯁꯟ ꯑꯃꯁꯨꯡ ꯗꯤꯄꯣꯔꯇꯦꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯁꯔꯕꯅꯥꯁ ꯁꯥꯒꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯛ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯈꯟꯗꯣꯛꯄ ꯑꯁꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯀꯟꯕ ꯗꯤꯃꯥꯟ ꯑꯃꯁꯨ ꯊꯝꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯣꯄꯤ ꯊꯥꯕꯁꯨ, ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯇ ꯈꯨꯜ ꯀꯌꯥ ꯑꯃ ꯇꯥꯁꯤꯟꯕꯁꯨ, ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃ ꯆꯪꯕ ꯑꯁꯤꯁꯨ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯉꯥꯛꯇꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯅ ꯁꯣꯛꯄ ꯑꯁꯤꯅ ꯁ꯭ꯇꯦꯠꯅꯤ꯫ ꯌꯦꯡꯕ ꯇꯥꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ PRꯒꯤ ꯂꯩꯉꯥꯛꯀꯤ ꯒꯕꯔꯅꯔꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯥꯡ ꯀꯌꯥ ꯑꯁꯤꯅ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫